ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯊꯥꯕꯜ ꯆꯠꯄꯗ ꯏꯃꯥꯅ ꯈꯣꯟꯊꯤ ꯊꯨꯝꯅ ꯄꯤꯖꯔꯦ ꯈꯣꯟꯊꯤ ꯑꯂꯣꯏꯕꯤ ꯆꯥꯔꯤꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯌꯥꯝ ꯉꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟꯒꯤ ꯑꯅꯤꯁꯨꯕ ꯊꯥꯕꯜꯅꯤꯀꯣ ꯆꯦꯡꯕꯤꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯀꯃꯥꯏ ꯇꯧꯕꯤ ꯑꯗꯣ ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯑꯗꯨꯒ ꯋꯦꯗꯔꯁꯨ ꯌꯥꯝ ꯐꯖꯩ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯆꯠꯂꯒ ꯃꯐꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯡꯕꯤꯜ ꯑꯋꯥꯡꯗ ꯁꯤꯟꯖꯕ ꯊꯥꯕꯜ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯑꯗꯨꯒ ꯄꯨꯡ 8ꯇꯒꯤ ꯑꯗꯨꯝ ꯇꯥꯏꯃꯤꯡꯁꯦꯀꯣ ꯃꯌꯥꯝꯅ ꯊꯝꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯑꯗꯨꯝ ꯍꯧꯔꯗꯕꯅꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯣꯝꯗꯒꯤ ꯂꯥꯛꯑꯒ ꯁꯣꯝꯗꯒꯤ ꯆꯪꯕ ꯌꯥꯕꯅꯦꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯊꯥꯕꯜ ꯃꯐꯝꯅ ꯁꯤꯟ ꯂꯥꯡꯖꯔꯤ ꯍꯧꯖꯤꯛ ꯏꯌꯥꯝꯕꯁꯤꯡ ꯍꯣꯔꯦꯟꯒꯤꯗꯃꯛꯇ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯑꯩꯁꯨ ꯑꯗꯣ ꯍꯣꯔꯦꯟ ꯗꯥꯏꯔꯦꯛ ꯎꯍꯜꯂꯒꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒ ꯒ꯭ꯔꯥꯎꯟꯁꯦ ꯆꯥꯎꯋꯤ ꯃꯌꯥꯝ ꯈꯔ ꯁꯦꯡꯗꯣꯛꯑꯒ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯕꯦꯟꯒꯤꯅꯤꯀꯣ ꯖꯩꯐꯝ ꯍꯥꯏꯇꯥꯔꯦ. A few moments later.
ꯅꯨꯡꯁꯤꯖꯔꯕ ꯀꯩ ꯃꯅꯨꯡꯗ ꯂꯦꯞꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯀꯥꯏ ꯈꯨꯟꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯅꯨꯡꯗ ꯌꯥꯝ ꯊꯥꯒꯠꯅ ꯑꯁꯤꯡꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯁꯤꯡ